Sungsi Siyu, Yadaba Nupa, Rasputin. Grigory Rasputin harib nipase. Russia gi manung chaliba Siberia hari from state 1869 da poki. Masagi chahi kunipan surapa sois faudi Rasputin. Panghing mahing badugumba sadharol mi amoina dum lerambane. Masagi chahi kunipan hek surpadagi Rasputin. Umang wamang pauna mafam mamadagi mafam mamada koi chat padugumba lamboiba amoina hingbauraki. Ma masana masase Lighten ka samnabang mamini tatan haijaki. Maledictus cui credet mi, adiuawa metti tegerant. Nakalamromda, ma Yadaba migi masingso, nong manom gihan galaki. Kaligihan galaiva. Madudi Rasputin, sakti jenba sawa lamboy ba magisaklonda, nupi uibisingda, nataba sajat padugumba. Bible bu phano ina phamjalaga yujaw thakthaba ngambani pani dana maikai kharadagi sandok bahuraki. Masi fana oiduna Rasputin 1906 ki matamdadi St. Petersburg ki jagada yam maming chat padugumba magi mantrana amada leina laithonga se swai swai phanba ngam padugumba yam sakti leiba lamboiba moina sakhangna bahuraki. Madam se Russia gi aroi bining thorel oidoriba Tsar Nicholas II na panma matamni. Maharani Alexandriana Rasputin si magi machanupa hemophilia. I thokraga khakpa ngamdabagi anaba leiriba machanupa gi anabadu phanba ngamgadaba line tharakpa mi amagum Rasputin bu lawba horaki. Machanipa gi damag Rasputin gi mating lawba pambadagi ningthoi mungsana Rasputin bu konungda koksinduna lehenba horaki. Karamna Rasputin na ningthoi macha anabadu layenki. Amadi Maharani na kalidagi Rasputin bu chena thazarakhibuna haibadu video sigi lora pasrukta khaminase. Hello guys, maraktana saving amadi sell tan ba haibis gi matangda khangjinbada kanagada ba f amadang khaminase. Happy credit online shopping tawba mobile recharge tawba khudingi aikoina sell save tawba yai. Karamna Flipkart, Myntra, Azio da directly jang mai mahutta. India's biggest cashback app. Happy credit oina changaga pol leibi. Masi India da sava Flipkart, Myntra, Azio mani 1500 plus websites tagi pol leiba matamda real and fastest cashback sagi bank account sajat halapad gumba app ni. App si sinaba yam lai. Description da pizza link tagi Happy credit sa hana download tawbiyo. Bank account transfer tawbiya ba ₹5 su phangbigani. Isa account semaga retailer mayam ama thingna bigani. Isa na Flipkart kaidana nammaga thige su yai. So now da tef tawga Happy credit particular website da purakani. Sdaidi hanagum adum sop tawbi yare. Card pot hapsin biraga payment tawbiro. Sdaidi Happy credit app tagi cash out section check tawbigani. Cashback confirm tawbaga bank account transfer tawbiyo. Happy credit season of yam lai. Retailer sing masli chang biraga hanagum sop tawbai wani. Description dagi download tawbiyo. ₹5 extra cashback kutak phangbiyo. Rasputin ningthaugi cheng chaduna konungda leirakpa chahi tara phajalagle. Lightin da henjana thajaba ningthaugi mungse mana pungsum sum khrabagum laibaki warek mama lepa madam da phau magi achauba hakan yauslagle. Ningthau phauba magi khudum bagi ingita chalabgum tropstadi Russian praja amadi rajniti wala sing ningthaugi mungda mai hobom kai shaunaragle. Laibak praja sing gi manakta Rasputin hana bohona bu yauragle. Rasputin da nongma magi mayung khungam da lakpada Masagi chahi kuntram doi surabin piyamana Rasputin mabukta thangna thinjalamki. Rasputin tibong tidin yauna thina sokhi adubu sibadi sikide. Masna Rasputin hana bo narakiba ahanba thorangni. Ani suba thorangdana angam mathau phamnaiba amadi rajniti wala khara tanaraga Rasputin loisanaba amuk sulona wa tanaba horaki. Handaki Rasputin hana blalongse ningthongmusa Felix Yusuf of amadi magi naha oriba marov Dmitry Pavlovich nina lufsingkibani. 1916 gi December tarik 18 gi numidangda makhoi ni Rasputin bo apikpa party amada parton torame. Warisigi makhata basrukse taseng thoki haiba khangnaragaso ahingsigi waristadi henjin bawa tonga kya yauki haibase masi miyoi ayamana khangnakide. Tangdang baduna warisigi aroiba sarukta maikhum hangdoksage aseng makhangdana mayamna wawa launa khiba waridu madu hana taminase. Felix amadi Dmitry mapanda Rasputin lakpa ngai tuna leirame. Lalong sinba yauba Felix ki mi kya amaso
manungda cha thakduna leiri. Rasputin yorukduna ahangba chokri madek phongkibaga Felixna Rasputinda mi ahum maridi irai laina hatpa yagdaba changdo hu yauraba cyanide haplaba cha amadi thum housing keksing Felixna lansalami. Rasputin hu yauraba magi sathak-singdu patra sitnana chathoki thaksinki. Adubu ngaklibadi aduk mayak kanbu hu yauraba sathak-singdu chasin thaksila faw Rasputin masada kari nungaitabagi mami yamda taburamde. Masdadi Felix na mukso cyanide yalaba madira yu kharaga ningthiraba patram da hijilaga sat lansili. Hu yawba yudu glass thakchilabada faw Rasputin masada kaisu toramde yu khajik ngawbuna khaibudum hawgali. Yam siningdradi sidabri yengi haiduna Felix nongmai loba zatki. Revolver ma paraga thori aduga Rasputin bu mathabak chapchana kapkhaiki. Rasputin leimaida longna haithaki. Changsinduni yengbada siraba mali madudi masadu padrak tare. Felix amadi magi kangpu mafamdudai barbrap thori. Makoina mapan thori basi Rasputin thindokpirubu saribane. Pungkhai mukki matungda Rasputin thindokpa saruga samappadadi yam angakpa mamuk thoe. Padrak isi na tahuba Rasputin hawgalaktuna makhoi detect toroki. Masdai guli ani amaga Rasputin tamna kapthoki. Felix na longna tare Rasputin gi mamaida dumbbell ama pairaga hanna nasu thomjinki. Nongalamdaida makhoina Rasputin malaya nepka hariba tureals ta thadaki. Numit nini gi matungda ingmana mathaktu unnoina phamjilaba turelogi unkhada Rasputin ga siboksang topkatuna leibadu miyamna thengnaraki. Arui boina Rasputin gi maramda singdokchaning bofamde Rasputin hatbada kuina Siyu Yadaba mini haribsmakte Rasputin si fattaba laiga samnaba fattaba sakti chenba mifatta mani haiba yanaba Felix na semba propaganda ama khangni. Autopsy report asi bhaksang lianbagi report aso Rasputin gi hakchang da hui maya yamata yawramde. Kari gi yawtriba sasin thaksin khriba mayam tuka Felix ki kangbuda mabuk ulakpa yawrapudagi Felix kanganda hu yawwa sa thak amadi yudu yawdabani sindoki haibagi wa ama kona thoraki. Rasputin ga si wakjang isingdai lokatpada magi thabomidi isingsu yawramde. Masina takpadi Rasputin isingda thadaraktrigai ma sibana hankhraibane. Phaba phataba haibduna tongana thamkhraga grigari Rasputin makhal amadagi sabdi chendaba mini. Rasputin na I thokraga khakpa ngamdabagi anab leiba ngangdo ningthogi machadu karamna laengki. Medical science chawkhatringi madamgi doctor singduna hemophilia hariba nabasdaida makuina serana bhida aspirin chi tharame. Masimakti yam lalabane. Aspirin asne I pathan banabram oiduna hemophilia nabasingdani masi thajin basna I thokpade hena phibam lusilalle. Happy Credit season of Yamlai retailer sing masli changbiraga hanagum sop tawbai wani description dagi download tawbiyo rupees 5 extra cashback kutak ta phangbiyo.